Manipur gi oina thau marang kaina leiri center gi Anouba guideline amadi hanagi system semdorakpana Maram Oiraga Awaba Mayoknabani numit kharani sida miyam gi awaba koklaba yai haina Manipur Petroleum Dealer Fraternity gi convener Laisram Jogendrana Fongdokre Wafamasi Manipur Press Club ta pangthokpa paugi mifam amada fongdokkibani magna makha taraduna hai hauzik state asida leriba oil pump sing hangdabagi awaba ama miyamna thengnariba si April thadagi hauna laingak ama oil company singna thau pibagi Anouba kanglon lerakpana miyamda thau fanganba ngamlaktabani thawong asi India gi state khudingmakta mayoknarga salibani masida sunatana South Asia region da crude oil supply tobagi matangda akanba pressure leibana India da su masigi saitheng fangbana Maram Oiraga oil company singna thau pibagi sang hantarakbani oil pump sing su awaba kaya mayoknarga miyamda thau fanganaba kanna honari Maram aduna miyamna su thau fanglaroi haibagi panic buying tobiga haina mahakna makatana fungduki